Surah nasi tahu tu Swat ki ayat number nifumat waidagi 41 dagi. A'udzu billahi minasyaitonir rajim. Bismillahirrahmanirrahim. واذكر عبدنا أيوب إذ نادى ربه أني مسني الشيطان بنصب وعذاب اركض برجلك هذا مغتسل بارد وشراب ووهبنا له أهله ومثلهم معهم رحمة منا وذكرى لأولي الألباب وخذ بيدك ضغثا فاضرب به ولا تحنث إنا وجدنا صابرا نعم العبد إنه أواب واذكر عبادنا إبراهيم وإسحاق ويعقوب أولي الأيدي والأبصار إنا أخلصناهم بخالصة ذكر الدار وإنهم عندنا لمن المصطفين الأخيار واذكر إسماعيل واليسع وذا الكفل وكل من الأخبار أخيار أدوغا نينسينغو أيكويغي إناي أيوبو مانا كوزرك بدو ماغي ربطة تسيانم أيبو سوكبير شيطاننا أوا أنا أما سندندينا سمينا أيكويغي كوغدبا مانغوان دا هايبيكي كاو ليفاكتا كاو وبا نخوننا مسي إروجنبني أينبا إفوتكي إسين أما سون ꯊꯛꯅꯕꯅꯤ ꯅꯁꯥ ꯇꯦꯛꯈꯠꯅꯕ ꯁꯤꯁꯤꯅ ꯐꯖꯕ ꯑꯩꯈꯣꯏꯅ ꯈꯟꯊꯕ ꯌꯥꯕ ꯑꯌꯥꯠꯅꯤ ꯑꯅꯥꯕꯗꯨ ꯐꯍꯟꯅꯕ ꯃꯥꯅ ꯑꯜꯂꯥꯍꯗ ꯗꯨઆ ꯇꯧꯕꯅꯦꯕ ꯑꯗ ꯑꯜꯂꯥꯍꯅ ꯇꯥꯛꯏꯕꯁꯤ ꯍꯤꯗꯥꯛ ꯅꯠꯇ꯭ꯔꯣ ꯃꯊꯧ ꯑꯃ ꯇꯧ ꯍꯥꯏꯔꯤꯃꯦꯕ ꯂꯥꯏꯌꯦꯡꯉꯨ ꯍꯥꯏꯔꯤꯃꯦꯕ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯍꯦꯛꯇ ꯏꯁꯤꯡꯗꯨ ꯄꯤꯔꯁꯨ ꯌꯥꯕꯗꯣ ꯅꯪ ꯀꯥꯎꯑꯅ ꯍꯦꯛ ꯀꯥꯎꯍꯜꯂꯤꯁꯤ مꯊꯧ ꯑꯃ ꯏꯁꯥ ꯊꯕꯛ ꯌꯥꯎꯒꯗꯕꯅꯦꯕ ꯊꯥꯊꯍꯜꯂꯤꯗꯨ ꯍꯦꯛꯇ ꯊꯣꯛꯍꯜꯂꯛꯑꯁꯨ ꯌꯥꯕ ꯄꯣꯠꯅꯦꯕ ꯁꯨꯝꯕꯁꯤ ꯑꯌꯥꯁꯤꯡꯁꯤ ꯈꯟꯊꯒꯗꯕꯅꯤ ꯄꯤꯕꯤꯈꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯈꯣꯏꯗꯨꯒ ꯃꯥꯟꯅꯕ ꯑꯃꯁꯨ ꯃꯔꯤ ꯃꯇꯥ ꯆꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯗꯨꯝꯕ ꯑꯃ ꯀꯣꯟꯅ ꯄꯤꯕꯤꯈꯤꯕ ꯑꯜꯂꯥꯍꯅ ꯑꯃꯁꯨ ꯀꯩꯁꯨ ꯑꯃꯁꯨꯡ ꯃꯈꯣꯏꯗꯨꯒ ꯂꯣꯏꯅꯅ ꯃꯤꯅꯨꯡꯁꯤ ꯑꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯑꯃꯁꯨꯡ ꯅꯤꯡꯁꯤꯡꯍꯟꯕꯤꯕ ꯑꯃ ꯑꯣꯏꯅ ꯕꯨꯙꯤ ꯂꯩꯕ ꯃꯤꯁꯤꯡꯗ ꯐꯖꯕ ꯄꯔꯥꯅꯤ ꯃꯥꯅ ꯑꯜꯂꯥꯍꯗ ꯀꯧꯖꯈꯤꯕ ꯑꯜꯂꯥꯍꯗ ꯍꯥꯏꯖꯕꯗ ꯑꯜꯂꯥꯍꯅ ꯇꯧꯈꯤꯕꯗꯨ ꯑꯜꯂꯥꯍꯅ ꯗꯨઆ ꯀꯕꯨꯜ ꯇꯧꯗꯣ ꯍꯦꯛꯇ ꯑꯁꯃꯥꯟꯗꯩ ꯊꯥꯊꯔꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤ ꯂꯧꯅ ꯈꯨꯠꯇ ꯅꯥꯄꯤ ꯆꯕꯨꯟ ꯑꯃ ꯑꯗꯨꯒ ꯃꯗꯨꯅ ꯐꯨ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯊꯨꯒꯥꯏꯒꯅꯨ ꯅꯪꯒꯤ ꯋꯥꯁꯛ ꯇꯁꯦꯡꯅꯃꯛ ꯑꯩꯈꯣꯏꯅ ꯐꯪꯈꯤ ꯃꯥꯕꯨ ꯈꯥꯡꯖꯕ ꯑꯣꯟꯊꯣꯛꯅ ꯐꯔꯕ ꯏꯅꯥꯏ ꯑꯃ ꯑꯣꯏꯅ ꯇꯁꯦꯡꯅꯃꯛ ꯃꯥꯗꯤ ꯇꯣꯏꯅ ꯑꯣꯟꯁꯟꯖꯕꯅꯤ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯌꯥꯎꯈꯤꯕ ꯑꯗꯒꯤ ꯐꯨꯅꯦꯅ ꯃꯥ ꯋꯥꯁꯛ ꯎꯕꯗꯣ ꯑꯗꯨꯒꯤ ꯋꯥꯁꯛꯇꯣ ꯃꯥꯅ ꯑꯜꯂꯥꯍꯒꯤ ꯑꯆꯥꯟꯕ ꯅꯕꯤꯅꯤꯅ ꯑꯗꯨꯒꯤ ꯐꯨꯗꯤ ꯀꯁꯝꯗꯨ ꯀꯥꯏꯗꯅꯕ ꯐꯨ ꯑꯣꯏꯅ ꯆꯩ ꯆꯥꯝ ꯐꯨꯅꯤ ꯍꯥꯏꯈꯤꯕ ꯃꯥꯅ ꯆꯩ ꯆꯥꯝꯃ ꯃꯄꯨꯜ ꯑꯃ ꯄꯨꯟꯁꯤꯜꯂꯒꯅ ꯑꯗꯨꯗꯤ ꯋꯥꯁꯛ ꯈꯔꯗꯤ ꯑꯜꯂꯥꯍꯗ ꯍꯥꯏꯈꯤꯕ ꯄꯣꯠ ꯃꯥꯅ ꯅꯤꯡꯈꯤꯕ ꯄꯣꯠꯇꯨ ꯑꯁꯦꯡꯕ ꯃꯣꯃꯤꯟ ꯑꯣꯏꯔꯗꯤ ꯑꯗꯨ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯕꯅꯤꯗ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯁꯤ ꯅꯤꯡꯁꯤꯡꯉꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯏꯁꯤꯡꯗꯨ ꯏꯕ꯭ꯔꯥꯍꯤꯝ ꯏꯁꯍꯥꯛ ꯑꯃꯁꯨꯡ ꯌꯥꯀꯨꯕ ꯃꯄꯥꯡꯒꯜ ꯂꯩꯕ ꯑꯃꯁꯨꯡ ꯃꯃꯤꯠ ꯁꯤꯡꯕꯁꯤꯡꯗꯨ ꯇꯁꯦꯡꯅꯃꯛ
ꯑꯩꯈꯣꯏꯅ ꯈꯪꯒꯠꯄꯤꯈꯤꯕꯅꯤ ꯃꯈꯣꯏꯕꯨ ꯊꯣꯏꯗꯣꯛꯄ ꯃꯒꯨꯟꯒꯤ ꯑꯈꯦꯔꯠꯀꯤ ꯌꯨꯝꯗꯨꯕꯨ ꯇꯣꯏꯅ ꯅꯤꯡꯁꯤꯡꯖꯕꯒꯤ ꯑꯈꯦꯔꯠꯀꯤ ꯌꯨꯝꯗꯨ ꯇꯣꯏꯅ ꯅꯤꯡꯁꯤꯡꯖꯕ ꯍꯧꯖꯤꯛꯀꯤ ꯃꯒꯨꯟ ꯂꯩꯕ ꯃꯤꯁꯤꯡꯁꯤ ꯃꯃꯤꯠꯁꯨ ꯁꯤꯡꯕ ꯍꯥꯏꯔꯤꯌꯦ ꯂꯧꯁꯤꯡ ꯂꯩꯕꯗꯨ ꯈꯟꯊꯕ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏꯗꯨ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯈꯪꯒꯠꯄꯤꯔꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗꯒꯤꯅꯤ ꯁꯥꯂꯤꯍꯤꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯁꯦꯂꯦꯛꯇꯦꯠ ꯄꯥꯔꯁꯟ ꯑꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯃꯕꯅꯤ ꯃꯣꯏꯁꯦ ꯑꯌꯨꯛ ꯑꯂꯩꯁꯂꯥꯝꯁꯤ ꯈꯪꯒꯠꯄꯤꯔꯕ ꯅꯤꯡꯁꯤꯡꯉꯨ ꯏꯁꯃꯥꯏꯜ ꯑꯂꯤꯌꯥꯁ ꯑꯃꯁꯨꯡ ꯖꯨꯜꯀꯤꯐꯜꯕꯨ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗꯒꯤꯅꯤ ꯁꯤꯗ ꯅꯕꯤꯁꯤꯡꯁꯤ ꯄꯩꯒꯝꯕꯔꯁꯤꯡꯁꯤ ꯈꯦꯠꯅꯍꯟꯕ꯭ꯔꯥ ꯈꯦꯠꯅꯍꯟꯗꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗꯒꯤꯅꯦ ꯑꯂꯤꯌꯥꯁ ꯑꯐꯕꯁꯤ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯂꯩ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯑꯐꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯈ꯭ꯔꯤꯁꯇꯟ ꯃꯈꯣꯏꯅ ꯏꯁꯥꯅ ꯏꯋꯥꯡ ꯋꯥꯡ ꯊꯥꯡꯒꯠꯂꯤꯃꯤ ꯏꯁꯥ ꯂꯩ ꯁꯂꯥꯝꯅ ꯌꯍꯨꯗꯤ ꯃꯈꯣꯏꯅ ꯎꯖꯦꯔꯅ ꯏꯋꯥꯡ ꯋꯥꯡ ꯊꯥꯡꯒꯠꯂꯤꯃꯤꯗꯣ ꯑꯗꯨꯗꯒꯤ ꯑꯃꯨꯛꯀ ꯃꯨꯁꯜꯃꯥꯟꯅꯤ ꯍꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯅꯕꯤꯁꯤꯅ ꯃꯍꯧꯗꯕ ꯌꯥꯗꯦꯅ ꯅꯕꯤꯁꯤꯒꯤ ꯃꯣꯗꯤ ꯃꯒꯨꯟꯁꯤ ꯃꯌꯥꯝ ꯍꯥꯞꯆꯤꯟꯗꯅ ꯅꯪꯅ ꯑꯗꯨꯝ ꯍꯣꯠꯅꯕ ꯅꯠꯇ꯭ꯔꯣ ꯀꯝꯕꯤꯅꯦꯁꯟꯁꯦ ꯃꯁꯤ ꯄꯥꯎꯖꯦꯜ ꯑꯃꯅꯤ ꯇꯁꯦꯡꯅꯃꯛ ꯆꯨꯝꯅ ꯆꯠꯆꯕꯁꯤꯡꯒꯤꯗꯤ ꯑꯐꯕ ꯍꯜꯂꯛꯐꯝꯅꯤ ꯄꯥꯎꯖꯦꯜꯅꯁꯦ ꯈꯟꯊꯕ ꯌꯥꯕ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯍꯩꯀꯣꯜꯁꯤꯡꯅꯤ ꯍꯥꯡꯗꯣꯛꯄꯤꯔꯒꯗꯕ ꯃꯈꯣꯏꯗ ꯃꯗꯨꯒꯤ ꯊꯣꯡꯖꯥꯎꯁꯤꯡꯗꯨ ꯉꯥ ꯊꯥꯖꯗꯨꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏꯅ ꯀꯧꯒꯅꯤ ꯃꯗꯨꯗ ꯎꯍꯩ ꯃꯔꯥꯡ ꯀꯥꯏꯅ ꯑꯃꯁꯨꯡ ꯊꯛꯅꯕ ꯃꯍꯤ ꯒꯦꯠ ꯆꯥꯎꯅ ꯐꯥꯠꯇꯅ ꯂꯩꯇꯦꯡꯅ ꯊꯝꯗꯣꯔꯤꯕꯅꯤ ꯑꯗꯨ ꯊꯣꯡꯖꯥꯎ ꯃꯌꯥꯝ ꯊꯤꯡꯅ ꯂꯩꯔꯝꯃꯔꯣꯏ ꯃꯥꯒꯤ ꯍꯥꯡꯗꯣꯛꯇꯅ ꯂꯩꯔꯝꯕꯅꯦ ꯖꯟꯅꯠꯇ ꯆꯠꯀꯗꯕ ꯃꯤꯁꯤꯡꯗꯣ ꯋꯥꯐꯨꯇꯤ ꯍꯠ ꯑꯕꯋꯥꯕ ꯍꯥꯏꯅ ꯌꯥꯎꯗꯕ ꯁꯤ ꯈꯜꯂꯁꯤꯗ ꯍꯥꯟꯅꯗꯩ ꯍꯥꯡꯗꯣꯛꯇ ꯂꯩꯔꯝꯕꯅꯦꯕ ꯍꯥꯡꯗꯣꯛꯑꯕꯩ ꯗꯔꯀꯥꯔ ꯑꯣꯏ ꯁꯣꯒ ꯄꯥꯏ ꯍꯥꯡꯗꯣꯛꯄꯩ ꯗꯔꯀꯥꯔ ꯑꯣꯏꯔꯝꯃꯔꯣꯏ ꯍꯥꯡꯗꯣꯛꯇ ꯂꯩꯔꯝꯕꯅꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯒꯅꯤ ꯅꯨꯄꯤꯁꯤꯡ ꯃꯤꯠꯌꯦꯡ ꯆꯣꯏꯗꯕꯤ ꯑꯃꯁꯨꯡ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯕꯤ ꯅꯨꯄꯤꯒꯤꯅ ꯅꯤꯄꯥꯁꯨ ꯂꯩꯗꯧꯔꯤꯃꯤ ꯃꯤꯠꯌꯦꯡ ꯆꯣꯏꯗꯕ ꯆꯍꯤꯁꯨ ꯂꯦꯡꯒꯥ ꯑꯣꯏꯕ ꯅꯨꯄꯤꯒꯤꯅ ꯅꯤꯄꯥ ꯅꯤꯄꯥꯒꯤꯅ ꯅꯨꯄꯤ ꯃꯗꯨꯅꯤ ꯅꯈꯣꯏꯗ ꯋꯥꯗꯥ ꯇꯧꯕꯤꯔꯤꯕ ꯍꯤꯁꯥꯞꯀꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤꯗꯃꯛ ꯁꯤꯗ ꯗꯨꯅꯤꯌꯥꯗ ꯃꯤꯠꯌꯦꯡ ꯆꯣꯏꯕ ꯅꯤꯄꯥ ꯑꯣꯏꯔꯣ ꯃꯤꯠꯌꯦꯡ ꯆꯣꯏꯕꯤ ꯅꯨꯄꯤ ꯑꯣꯏꯔꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯗꯤ ꯃꯤꯠꯌꯦꯡ ꯆꯣꯏꯔꯣꯏ ꯍꯥꯏꯔꯤ ꯃꯤꯠꯌꯦꯡ ꯆꯣꯏꯗꯅ ꯑꯇꯣꯞꯄ ꯀꯣꯏꯗꯅ ꯈꯣꯠ ꯁꯥꯟꯗꯅ ꯇꯧꯕ ꯑꯗꯨ ꯃꯤꯗꯁꯨ ꯃꯋꯥꯗꯨ ꯊꯥꯗꯣꯛꯑꯒ ꯑꯇꯣꯞꯄꯒꯤ ꯋꯥꯈꯜꯁꯨ ꯊꯝꯃꯒ ꯃꯤꯠꯌꯦꯡ ꯆꯣꯏꯕ ꯑꯗꯨꯝꯕ ꯑꯣꯏꯔꯣꯏꯕ ꯇꯁꯦꯡꯅꯃꯛ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯤꯕꯤꯒꯗꯕ ꯄꯣꯠꯁꯤꯡꯅꯤ ꯃꯗꯨꯒꯤ ꯈꯝꯕ ꯅꯥꯏꯔꯣꯏꯗꯕ ꯃꯥꯏ ꯀ꯭ꯋꯥꯟꯇꯤꯇꯤꯗꯨ ꯁꯨꯕꯟ ꯍꯟꯊꯔꯣꯏꯗꯕ ꯃꯁꯤ ꯑꯗꯨꯝꯅꯃꯛꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛ ꯂꯝꯍꯦꯟꯕꯁꯤꯡꯒꯤꯗꯤ ꯐꯠꯈꯤꯗ꯭ꯔꯕ ꯍꯜꯂꯛꯐꯝꯅꯤ ꯑꯗꯨ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯒ ꯆꯍꯤ ꯆꯥꯝꯃ ꯑꯃ ꯆꯅꯤ ꯑꯃ ꯂꯩꯔ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯃꯟꯊꯔꯛꯀꯗꯕ ꯂꯣꯏꯊꯔꯛꯀꯗꯕ ꯅꯠꯇꯦꯕ ꯖꯅꯠꯇ ꯂꯩꯔꯤꯁꯤ ꯑꯗꯨꯃꯥꯏꯅ ꯂꯩꯒꯗꯕ ꯖꯅꯠꯇ ꯂꯩꯗꯧꯔꯤ ꯃꯤꯁꯦ ꯃꯗꯨꯗ ꯐꯪꯒꯗꯧꯔꯤꯅꯦꯕ ꯃꯌꯥꯝꯗꯣ ꯂꯣꯏꯕꯁꯨ ꯅꯥꯏꯔꯣꯏ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏ ꯂꯩꯔꯤꯁꯤ ꯆꯍꯤ ꯌꯥꯡꯈꯩ ꯍꯨꯝꯐꯨ ꯇꯅꯤꯗ ꯅꯨꯡꯉꯥꯏꯁꯦ ꯍꯦꯛ ꯚꯥꯞ ꯇꯥ ꯄꯣꯛꯄꯗꯒꯤꯅ ꯁꯤꯕ ꯐꯥꯎꯗ ꯅꯨꯡꯉꯥꯏꯕ ꯃꯤꯁꯤ ꯀꯌꯥ ꯀꯨꯏꯔꯤꯕꯅꯤ ꯄꯣꯛꯏꯁꯤꯕ ꯌꯥꯝꯅ ꯆꯍꯤ ꯌꯥꯡꯈꯩ ꯍꯨꯝꯐꯨ ꯆꯥꯝꯃ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯅꯠꯇꯦꯕ ꯂꯣꯏꯕ ꯅꯥꯏꯔꯣꯏꯕ ꯃꯇꯝꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯃꯇꯝꯁꯨ ꯂꯣꯏꯕꯁꯨ ꯂꯩꯔꯔꯣꯏ ꯁꯤꯕꯁꯨ ꯅꯥꯏꯔꯣꯏ ꯂꯦꯝꯕꯁꯨ ꯂꯣꯏꯕ ꯅꯥꯏꯔꯣꯏ ꯅꯥꯕꯁꯨ ꯂꯩꯔꯔꯣꯏ ꯑꯗꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯅꯇ ꯑꯗꯨꯝ ꯂꯩꯔꯅꯤ ꯃꯊꯛꯇ ꯖꯅꯠꯀꯤ ꯍꯥꯏꯈꯤꯕ ꯁꯨꯃꯥꯏꯅꯅꯦ ꯃꯈꯥꯗ ꯖꯍꯟꯅꯝꯒꯤ ꯑꯃꯨꯛꯀ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯖꯍꯟꯅꯝꯒꯤꯗꯨꯁꯨ ꯇꯁꯦꯡꯅꯃꯛ ꯂꯝꯍꯦꯟꯕꯁꯤꯡꯒꯤꯗꯤ ꯐꯠꯈꯤꯗ꯭ꯔꯕ ꯃꯐꯝꯅꯤ ꯑꯗꯨꯃꯥꯏꯅ ꯖꯅꯠꯇ ꯂꯩꯕ ꯑꯗꯨꯃꯥꯏꯅꯅꯦ ꯂꯣꯏꯕ ꯅꯥꯏꯔꯣꯏꯗꯕ ꯐꯠꯈꯤꯗ꯭ꯔꯕ ꯃꯐꯝꯅꯦ ꯐꯠꯇ ꯃꯤꯒꯤꯁꯨ ꯖꯍꯟꯅꯝꯅꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯆꯥꯛꯊꯦꯛꯍꯟꯒꯅꯤ ꯃꯁꯥꯕꯨ ꯐꯠꯈꯤꯗ꯭ꯔꯕꯅꯤꯗ ꯃꯗꯨꯒꯤ ꯄꯣꯊꯥꯐꯝꯗꯨ ꯃꯁꯤ ꯑꯗꯨꯅ ꯃꯈꯣꯏ
mahau tangsanu madugi asauba isingi amasung ipum naipumgi Masih hai se, sungguh kan maksud tu haja nama hai ni, haja hai tu na, sini pangdor sini, ada amaka janam di pada pada tu sini, pangdor sini, ini sampai betul orang. aduga topa dandi singi masigi mawongi makhal mathelgi Sih mana mana kan mama, awak begitu. masida laiba singduna haigani masi sangu amani khomjal lakliba thomjal lakliba nakhoi ga loinana taramna okningai natte makhoi bu tasena makhoi su chak laga dawri bani mainungda manungda sangu sang kadabdu Janate da dojak laiba mido adugi laiba mido khangali ne basi sikhi matam do laiba basi sisu mai tawdor ni haidu bana nakoi tanate ba ok tamu khaloi cha barti lakro ni si nakoi ta nuai ba domate atai hata batai nakoi changli ba sangu mayam do sangu changbagi dujakta sangu group yet nabagi sum quran da yauridna sida sum khan tharup andane sira ikoi dharma ming da sangu group hoina ridna sira dunia sira hoina dra sikshya pet adum chana tra adre ga sangu firga group khaidok pasine ba kanna thingi se quran na achauba se pirisi se ko helisi Muslim kena nama itu tu tahu nasi. Ayo cuma jadi na. Makhoi na haigani natte nakhoi su taram na okningai natte nakhoi busu nakhoi na purak pani masi aikhoi da phatkidrabani da kunda phamsi makhoi masen hain dormi group sing do makhoi na haigani aikhoi gerap kana amana purak khrabasu masi aikhoi da hengat hanbiyu mangonda dandidu saruk ani mai gi manungda mamangda su hai khibdo Ada makoi nata so kana wo pura adana do pura midu da aikhoi bu manghal me midu Double dan di. adu midu dugana sa piyo makhoi na haigani kaidawrabage aikhoi na udribasibu adugumba mi singdu aikhoi na makhoi bu masing tha khiba khwaidagi phattaba singi manungda hatta sing ne na khon dunia da haram bakhra leita wo wari da har kador hoi hain don hatta ne khon haram mi khadi udin he kala lekhra mo na kala do manungda ni hanga dorsi masibu aikhoi na lan na lawru bagira makhoi bu lakna pham oina natraga leithokhrabra makhoi dagi aikhoi gi mityengsi khon mi ubangam da ya singsi am khan thagada khon mo khon phagi tawrudu mo khoi sa pham oi khrabra ini khona kana gumba me heta dujakhini asidi asi group se dunia danen haib se dunia da se allah khakti ma thawni hairoi dan yam section gadan quran se pai gadan me do section gadan tasena mak masi achumbani asumna makhoi masel yen agada bu mainung da lai gada mi hai wari se mo khoi masal hai wari do ne ba sumain tawna kana ba si wari se na ko da hai se insan na ko da hai se soi da bini soi da soi launa kador na ko hai taqasum alina hayo o muhammad sallallahu alaihi wasallam aidi subnagi pawmen ba makhaktani laitabani lai amatta allah natana mathanda ngai badu thingamdrabadu siga ya se toin la koduni rasul da hayl mi sida nang adunia dane faisla ta wana kai su haide ba si group si adu oi khre na hayron jahudi si oi re hayro nasrani si chal da mi hayron na rasul da hendi nang di paw yo hon bakhtani na mu ek shem ini hai paw si quran si mapudi ama khaktani her si ila du di ama khaktane ma than tangai thingom dro adi ma ge mongon da thadu hay natra Rab tu asman sing amasung prithvi gi amasung makhoi ani du gi marak leiriba pumnamak ki pangal badu matam chuppagi ngakpi haibadu adu khatane hayo hayo o muhammad masi achauba pauni haiba ya sing sa achauba pauni madudagi
Nakoina leithok liba pau ne aina haiba pau se lan pe pau se si pau si tarai benate yamna sathi ba pau ni ko aina hai o nabi na qul huwa nabaun azim adudagi nakoin leithok liba du ekoi so mi sing da haigi da mi si ko ndi sausa da le ai nakoi bo islam gi paujen chauba du ten khali du quran sinen haigi da khalu no islam gi paujen chauba se noi se sak so liba mayam sinate mo quran sini noi na phagi oina khalle leithok kanu na haigi da mi sing ai gi gyan leite farista sing na awang ba sabadu da ye na ki badugi adam bu sem bagi matang da sisu hai hal mi go rasul da kanghal lakpal natte ingon da supna gi ai si mayek siang laba paumen ba amani hai ba si nattan kon mohon question am to mo ne ba haire Jadi am section ba ya na te la na kange ai ai mon di hai du ta hai di wa ma di rasul si hayal ise ai di supna gi pau si au han ba paumen ba ama khakta na mayek siang section wa hai section honak liyu nang girapna farista sing da hai ki badu ta sengnamak aina sem lagini taibang miyoi ba ama leikhom dagi aduna aina magi sawong sada sem laba amasung mangonda kamsil laba matamda aigi thawai dagi matamduda kun thau mangonda sajda tawduna se Allah na hai khibdu aduna adu ning sing on le halime aduna sajda tawki farista sing na makoi loina mak pulap punna farista khoi loin tawkhre iblis natana mana pongthok chawthok ki aduga oijaki thajadaba singi manungda sigi se sajda natra natte tawra si ajan sida sajda tawade Allah na haibadu hukum dom pangthok haibda iblis na pangthok khideba sigi ningsing halla imi marak sida sumaina rasulda sin raiba pause yawhallu haikwanda ekhode yawredana pause adur ekhoi su sajda taw haidi kudak tallan haib sing ji ingada tumne इंद्रगदी इब्लिस तौहिब थौदोक तो समाना ने अल्लाह ना हाय कि ओ इब्लिस करी न थिंगबगे नंग बो सजा तौबदगी आइगे खुद अनि न सेम खिबा अदुदा आइना खुद अनि न सेमिबा अदम दुदा सजा तौबद नंग करी न नो थिंगक्रिसि नंग न पोंगथोक चावथोक लिब्रा नत्रगा नंग बु ओइरिब्रा अवांग बसिंगी मनुंगदगी ha putani tawra माना हाय कि इब्लिस ना हाय रे इमे aina hena phai mangondagi nangna sembi bani ai bu maidagi aduga nangna sembi bani ma bu laikhom dagi sigi maram se lebal te se laikhom de se ba mai de se ba kana na mu bu jaw ba aina hen jaw ta bani ne ai ne Allah da hai mane Allah da hai me si hanjin sigi wari se Allah ne khoi dum ningsing halidna Quran gi manungda dum to ne li si yam maru oya bagar gi haida sigi putani si ne ba dunia se taunari si dharma gi luchingba ग्रुप लाइनख्री मैम से ईसाई हो यहूदी हो मोरो लाइनख्री मैम से सिगी फुतानी से तवगले आई अदुक चौबा पादरी आई चौकी द फमी तांगबल द फमी बा आइना मान हाइबदे इनगद्रा Allah na hai ni Quran da hai Allah si taw hai na hai ro ne kadar si taw si taw no na hai kana taw sabuk tu taw ro ba ta sabuk tu na tra taw hai du taw dardi machin na putani ne na hai dar su mai du putani oire enemy na hiraksano enemy na hiraksano Allah ki order dune banga ka dordi sigi putani sine am tawle si iblis na tawkib se Allah na hai ki adu oira badi thokro nang masidagi maramdi taseng namak nang tan thok labani aduga taseng namak nang gi na thakta ai gi sapni bichar gi numit phauba mana haijaki aigi rab adu oirabadi aibu thindan biyu makoi bu hingal han bi da ban numitu fau Allah na haibi ki adu oirabadi ta sengna nang yaurabani matam yaitok piraba singi manungda ithom matam yaitok piba ka amru hingba tai su lai ri apsi dum khange dana adu manungda yawan khare iblesi ma khate ne te di adagi sisu sira para asu phange gari Allah na haiba indri ba eni miyam na hairak pa indri pa Allah gi Quran gi ayat hairak pa indri du mana haib di lawro yana mana haiba bu logo dra chinda haidar su indri ba mi du ma si wa gani awaba tane ma jai thok pi raga dunia se di nuain lai khi ya ma gi su iblis tham mi shumai na dunia thing fau de lai khi ya mai thok now no ai so aduni
ꯄꯥꯡꯒꯟꯗ ꯇꯧꯗ꯭ꯔꯦ ꯈꯪꯅꯔꯕ ꯃꯇꯝꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯐꯥꯎꯕ ꯀꯌꯥꯃꯠ ꯅꯨꯃꯤꯠꯇꯨ ꯏꯕꯤꯂꯤꯁꯅ ꯍꯥꯏꯈꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯁꯛꯇꯤꯅ ꯈꯪꯁꯅꯨ ꯑꯩꯅ ꯁꯣꯏꯗꯅ ꯂꯥꯟꯅ ꯂꯝꯖꯤꯡꯗꯨꯅ ꯄꯨꯒꯦ ꯃꯈꯣꯏꯕꯨ ꯄꯨꯂꯞ ꯄꯨꯟꯅ ꯅꯪꯒꯤ ꯏꯖꯠꯀꯤ ꯀꯁꯝ ꯆꯥꯎꯅ ꯍꯥꯏ ꯋꯥꯁꯛꯑꯒ ꯍꯥꯏꯔꯝꯃꯤ ꯂꯥꯟꯅ ꯂꯝꯖꯤꯡꯗꯧꯔꯤꯁꯤ ꯀꯔꯤꯗꯩꯅꯣ ꯀꯨꯔꯥꯟꯁꯤꯗꯩꯅꯦꯕ ꯅꯝꯕꯔ 1 ꯇꯧꯔꯤꯃꯦ ꯀꯨꯔꯥꯟꯁꯤꯗꯩ ꯊꯩꯗꯣꯛꯏꯃꯦ ꯃꯤ ꯆꯪꯉꯛꯇ꯭ꯔꯤ ꯀꯨꯔꯥꯟꯁꯤ ꯄꯥꯁꯤ ꯀꯨꯔꯥꯟꯁꯤ ꯈꯪꯅꯕ ꯅꯩꯅꯁꯤ ꯍꯥꯏꯕꯗ ꯃꯣꯍꯜꯂꯥ ꯑꯃꯗ ꯃꯤ 5 ꯈꯪꯒꯠꯄ ꯉꯝꯕ꯭ꯔꯣ ꯀꯨꯔꯥꯟꯁꯤꯗꯩꯅꯦ ꯊꯤꯡꯈ꯭ꯔꯤꯁꯤ ꯏꯕ꯭ꯂꯤꯁꯅ ꯃꯔꯨ ꯑꯣꯏꯅ ꯕꯍꯥꯅ ꯃꯌꯥꯝ ꯇꯧꯔꯛꯀꯅꯦꯕ ꯕꯍꯥꯅꯥ ꯃꯌꯥꯝ ꯑꯃ ꯇꯧꯔꯛꯀꯅꯤ ꯑꯗꯨ ꯃꯇꯝ ꯁꯪꯗꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯃꯕꯨ ꯍꯥꯏꯔꯁꯨ ꯑꯃ ꯍꯥꯏꯔꯁꯨ ꯁꯤ ꯃꯇꯝꯁꯤ ꯂꯣꯛꯆꯤꯟꯕ ꯂꯩꯇꯦ ꯍꯩ ꯍꯥꯏꯐꯥꯎ ꯍꯥꯏꯅꯤꯡꯗꯦꯕ ꯍꯥꯏꯗꯦꯕ ꯍꯥꯏꯗ꯭ꯔꯤ ꯃꯤꯆꯥꯟꯗ꯭ꯔꯒ ꯂꯩꯊꯣꯛꯅꯩ ꯐꯩ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯑꯗꯨꯒꯤ ꯃꯤꯁꯤꯡꯗꯨꯅ ꯃꯣꯏꯗꯤ ꯈꯣꯏꯗꯩꯅꯦꯕ ꯑꯗꯨ ꯃꯣꯏꯗꯨ ꯈꯩꯅꯅꯕ ꯊꯤꯡꯗꯨ ꯃꯥꯅꯤ ꯃꯣꯏꯕꯨꯗꯤ ꯁꯨꯝꯐꯝ ꯂꯩꯔꯣꯏꯗ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯅꯪꯅ ꯈꯪꯒꯠꯄꯤꯔꯕ ꯅꯪꯒꯤ ꯅꯅꯥꯏꯁꯤꯡꯗꯨ ꯅꯠꯇꯅ ꯁꯤ ꯏꯕ꯭ꯂꯤꯁꯅ ꯍꯥꯏꯔꯝꯃꯤꯀꯣ ꯃꯥꯅ ꯉꯝꯃꯣꯏꯗꯕ ꯃꯤꯁꯤꯡꯗꯣ ꯑꯜꯂꯥꯍꯅꯁꯨ ꯍꯥꯏꯗꯅ ꯃꯊꯛꯀꯤ ꯑꯥꯌꯠꯇ ꯍꯥꯏꯈ꯭ꯔꯦꯗꯅ ꯅꯪꯅ ꯉꯝꯃꯣꯏ ꯑꯩꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏꯁꯤꯡꯗꯣ ꯑꯜꯂꯥꯍꯅ ꯍꯥꯏꯈꯤ ꯑꯆꯨꯝꯕꯅꯤ ꯑꯩꯒꯤ ꯋꯥꯁꯛꯇꯤ ꯑꯗꯨꯒ ꯑꯆꯨꯝꯕꯗꯨ ꯑꯩꯗꯤ ꯍꯥꯏꯕꯅꯤ ꯑꯩꯅ ꯁꯣꯏꯗꯅ ꯃꯕꯨꯛ ꯊꯜꯍꯟꯒꯅꯤ ꯖꯍꯟꯅꯝꯒꯤ ꯅꯪ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯅꯨꯡꯗꯒꯤ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯛꯄꯁꯤꯡꯗꯨ ꯄꯨꯟꯁꯤꯜꯂꯒ ꯍꯥꯏꯌꯨ ꯑꯣ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯑꯩꯅ ꯍꯥꯏꯗꯦ ꯅꯈꯣꯏꯗ ꯃꯁꯤꯒꯤꯗꯃꯛ ꯑꯋꯥꯃꯜ ꯄꯤꯅꯕ ꯑꯗꯨꯒ ꯑꯩꯗꯤ ꯅꯠꯇꯦ ꯇꯧꯁꯟꯅꯕꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤꯁꯨ ꯅꯪꯅ ꯍꯥꯏꯕ ꯏꯃꯨꯡꯈꯩꯗꯨ ꯂꯣꯏꯅ ꯄꯨꯟꯅ ꯖꯍꯟꯅꯝ ꯊꯥꯗꯅꯤ ꯍꯥꯏꯔꯦ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯇꯕ ꯑꯃ ꯐꯠꯋꯥ ꯑꯃ ꯑꯣꯔꯗꯔ ꯑꯃ ꯍꯔꯥꯝ ꯑꯃ ꯍꯂꯥꯜ ꯑꯃ ꯃꯀ꯭ꯔꯨ ꯑꯃ ꯍꯂꯥꯜꯅ ꯍꯥꯏꯔꯛꯇꯕ ꯄꯣꯠ ꯑꯃ ꯍꯦꯛꯇ ꯄꯪꯍꯥꯏꯇ ꯍꯥꯏꯖꯤꯟꯕ ꯁꯤ ꯐꯩ ꯐꯠꯇꯦ ꯁꯤ ꯇꯧꯒꯅꯨ ꯈꯨꯅꯥꯅꯤ ꯆꯋꯥꯞꯅꯦꯅ ꯍꯥꯏꯕꯗꯨ ꯔꯁꯨꯜꯗꯤ ꯅꯠꯇꯦꯕ ꯔꯁꯨꯜꯗꯤ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯅꯠꯇꯦꯕ ꯇꯧꯁꯤꯟꯅꯗꯦꯕ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯄꯗꯨ ꯈꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯌꯧꯍꯜꯂꯦꯕ ꯃꯔꯖꯥ ꯇꯧꯗꯦꯕ ꯃꯁꯤ ꯑꯇꯩ ꯀꯔꯤ ꯑꯃ ꯅꯠꯇꯦ ꯄꯥꯎꯖꯦꯜ ꯑꯃ ꯅꯠꯇꯅ ꯇꯥꯏꯕꯪ ꯄꯨꯝꯕꯗ ꯃꯨꯁꯂꯤꯝꯗꯇ ꯅꯠꯇꯦ ꯇꯥꯏꯕꯪ ꯄꯨꯝꯕꯗꯀꯣ ꯁꯣꯏꯗꯅ ꯈꯪꯂꯛꯀꯅꯤ ꯅꯈꯣꯏꯅ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯑꯆꯨꯝꯕꯁꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ